ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯏꯔꯕꯤ ꯂꯤꯛꯂꯥꯏꯅꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯅꯍꯥ ꯃꯈꯩꯗꯤ ꯏꯁꯤꯡ ꯁꯣꯛꯄꯁꯨ ꯉꯟꯅ ꯉꯟꯅ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯉꯁꯥꯏꯅ ꯏꯁꯤꯡ ꯁꯣꯛꯅꯔꯒ ꯍꯟꯈ꯭ꯔꯦ꯫ ꯑꯁ, ꯊꯣꯔꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯅꯦ? ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅꯒ ꯑꯃꯨꯛ ꯐꯨꯕꯤ ꯆꯩꯕꯤꯕꯒ ꯇꯧꯔꯕ ꯖꯥꯠꯂꯥ? ꯑꯩꯁꯤꯁꯨ ꯅꯨꯄꯥ ꯊꯣꯛꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯝꯂꯒꯗꯤ ꯅꯍꯥꯟꯅ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯃꯥꯕꯨꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡ, ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯅꯤꯡ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯂꯤꯛꯂꯥꯏꯅꯨꯁꯦ ꯃꯃꯥꯇꯣꯟ ꯐꯠꯇꯕꯤꯗꯨꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯨꯝꯕꯤꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦꯗ꯫ ꯑꯩꯕꯨ ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯁꯤꯔ? ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯂꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯂꯤꯛꯂꯥꯏꯅꯨꯗ ꯈꯪꯍꯟꯗ꯭ꯔꯕꯗꯤ, ꯃꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯂꯤꯛꯂꯥꯏꯅꯨꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯇꯞꯅ ꯁꯣꯔ ꯑꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯄ ꯐꯥꯎꯗꯤ ꯂꯥꯛꯑꯦꯗꯅ꯫ ꯂꯤꯛꯂꯥꯏꯅꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯊꯩ꯫ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯔꯦ, ꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯍꯦꯛ ꯉꯥꯏꯔꯝꯕ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯉꯟꯅ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯃꯤꯠ ꯅꯃꯥꯏꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ? ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯑꯃꯨꯛ ꯐꯨꯕꯤꯔꯕꯣ? ꯐꯨꯗꯦꯗ, ꯈꯔ ꯆꯩꯕ ꯈꯛꯇꯅꯤ꯫ ꯂꯤꯛꯂꯥꯏꯅꯨ, ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯝꯅꯤꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯅꯪꯅ ꯍꯥꯟꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯍꯤꯡꯅꯅꯕꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯛꯈꯣ꯫ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕ ꯏꯃꯥ ꯄꯥꯕꯒꯤꯁꯨ ꯈꯜꯂꯨ꯫ ꯅꯪꯒꯤ ꯑꯁꯥꯗꯅꯤ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕꯗꯣ꯫ ꯅꯪꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯕꯒ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯅꯕ ナꯏꯗꯅ ꯅꯪꯒꯤ ꯅꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯗꯣꯏꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨ ꯂꯤꯛꯂꯥꯏꯅꯨ, ꯑꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯈꯜꯂꯛꯂꯦ꯫ ꯍꯥ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯅꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯉꯁꯤꯈꯛ ꯄꯥꯎ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯅꯪꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯂꯤꯛꯂꯥꯏꯅꯨ, ꯅꯪ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯩꯔꯝꯃꯨ꯫ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯪ ꯅꯈꯣꯏꯒꯤ ꯏꯃꯥꯇꯣꯟꯅ ꯑꯣꯠꯄ ꯅꯩꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯥꯗ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯀꯩꯅꯣ ꯄꯥꯔꯤ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯉꯁꯤꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯗꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯅ ꯀꯥꯏꯔꯅꯤ꯫ ꯄꯥꯔꯤ, ꯅꯪ ꯍꯌꯦꯡꯗꯣ ꯐꯖꯅ ꯆꯠꯂꯣ꯫ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯑꯩ ꯅꯪꯅ ꯍꯜꯂꯛꯄ ꯐꯥꯎꯕ ꯋꯥꯅ ꯉꯥꯏꯔꯝꯒꯦ꯫ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯄꯥꯔꯤꯅ ꯇꯉꯥꯡꯂꯕꯤ ꯃꯥꯒꯤ ꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯅꯍꯥꯛ ꯅꯠꯇꯅ ꯅꯨꯡꯖꯥ ꯀꯅꯥꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯊꯝꯂꯣꯏ꯫ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯂꯤꯛꯂꯥꯏꯅꯨ, ꯅꯪ ꯃꯇꯝ ꯈꯔꯗꯪꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯈꯣꯀꯣ꯫ ꯁꯦ, ꯀꯞꯀꯅꯨ꯫ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯒꯅꯤ? ꯅꯪ ꯀꯞꯀꯅꯨ꯫ ꯂꯤꯛꯂꯥꯏꯅꯨ, ꯁꯦ, ꯀꯞꯀꯅꯣꯕ꯫ ꯑꯩ ꯀꯞꯄꯔꯣꯏ꯫ ꯑꯗꯣ ꯄꯥꯔꯤ, ꯅꯪꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯁꯦꯠꯂꯒ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯎꯍꯟꯕꯤꯌꯨꯀꯣ꯫ ꯎꯍꯟꯒꯅꯤ꯫ ꯅꯪꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯎꯍꯟꯗꯣꯏꯅꯤ꯫ ꯑꯗꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯔꯥ? ꯅꯠꯇꯦ, ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯅ ꯍꯌꯦꯡ ꯏꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯅ
ꯂꯥꯟꯃꯤ ꯃꯌꯥꯝꯕꯨ ꯁꯤꯟꯗꯝꯂꯤꯕ ꯑꯋꯥꯡ ꯈꯨꯂꯦꯟ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗꯅꯤ꯫ ꯍꯥ, ꯑꯋꯥꯡ ꯈꯨꯂꯦꯟ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯄꯦ ꯍꯥꯏꯕꯗꯥꯏꯅꯦ ꯄꯥꯔꯤ? ꯅꯤꯡꯊꯧ ꯁꯅꯥ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯋꯥꯡ ꯈꯨꯂꯦꯟ ꯍꯥꯏꯕꯗꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯞꯄꯦ꯫ ꯂꯥꯞꯄꯦ꯫ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯑꯋꯥꯕ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯅꯪꯕꯨ ꯊꯥꯖꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯗꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯃꯥꯇꯣꯟ ꯊꯕꯥꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯒꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯥꯛꯊꯕ ꯍꯧꯔꯛꯏ꯫ ꯑꯣ, ꯍꯟꯕ ꯐꯥꯎꯗꯤ ꯍꯟꯕꯤꯔꯛꯑꯦꯗꯅ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯁꯦ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯩꯔꯤꯉꯩꯗꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯅ ꯑꯃꯈꯛ ꯁꯣꯛꯄ ꯆꯠꯈꯤꯕꯗꯨꯕꯨ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯏꯅꯦ꯫ ꯍꯥꯏ, ꯅꯪ ꯀꯥꯏ ꯆꯠꯂꯨꯏ? ꯍꯥ, ꯅꯔꯣꯟ ꯆꯨꯝꯃꯨ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯀꯥꯏ ꯆꯠꯂꯨꯒꯦ? ꯏꯃꯥꯇꯣꯟ, ꯑꯩ ꯀꯩꯁꯨ ꯆꯠꯆꯗꯦ, ꯏꯁꯤꯡ ꯁꯣꯛꯎꯔꯒ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯍꯦ ꯆꯤꯟꯊꯤꯕꯤ, ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯗꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯏꯁ ꯅꯪꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯪꯉꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯍꯥ? ꯅꯪꯒꯤ ꯂꯥꯏꯔ ꯃꯆꯥ ꯆꯨꯗꯠꯅꯕ ꯀꯔꯤꯌꯦ ꯃꯃꯤꯡꯗꯨꯕꯣ? ꯄꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯗꯨꯒ ꯋꯥꯔꯤ ꯆꯤꯛꯊꯅꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯍꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃꯗꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯊꯣꯛꯏꯕꯅꯤꯅꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯔꯒ ꯑꯩꯕꯨ ꯃꯃꯥꯇꯣꯟ ꯐꯠꯇꯕꯤꯅꯤ, ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯣꯛꯇꯕꯤ ꯑꯣꯏꯕ ꯀꯣꯏꯊꯥ ꯊꯥꯗꯣꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯏꯃꯥꯇꯣꯟ, ꯀꯧꯔꯛꯀꯅꯨ ꯏꯃꯥꯇꯣꯟ ꯒꯥꯏꯅ꯫ ꯍꯩ ꯂꯩꯁꯥꯕꯤ ꯑꯣꯛꯇꯕꯤ ꯇꯧꯉꯝꯕꯤ, ꯅꯪꯗ ꯁꯤꯈ꯭ꯔꯣꯏꯅꯦꯍꯦ꯫ ꯅꯪ ꯑꯃ ꯂꯩꯕꯗꯅꯦ ꯑꯩꯁꯦ ꯃꯤꯅ ꯐꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤ꯫ ꯆꯠꯂꯣ, ꯆꯥꯛꯇꯣ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯍꯦ, ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗꯤ ꯅꯪꯅꯦ, ꯅꯪ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯕ ꯅꯪꯀꯣ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯥꯔꯤꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯔꯤꯕ ꯅꯤꯡꯊꯤꯅ ꯌꯦꯡꯉꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯀꯩꯁꯨ ꯋꯥꯗ꯭ꯔꯦꯗ꯫ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡꯗꯒꯤ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯂꯕꯅꯤ꯫ ꯑꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯅꯇꯥꯎ ꯈꯔ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯥꯏꯅꯦ ꯏꯕꯨꯡꯉꯣ? ꯑꯧ, ꯍꯣꯏ ꯕꯥꯕꯥ, ꯏꯇꯥꯎ ꯈꯣꯝꯕꯒ ꯏꯇꯥꯎ ꯆꯥꯎꯔꯦꯜꯒꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯄꯥꯕ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤꯗꯤ ꯃꯤ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯏꯕꯨꯡꯉꯣ꯫ ꯊꯥꯏꯅꯗꯤ ꯃꯁꯥ ꯃꯎ ꯐꯕ, ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯍꯥ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯌꯥꯝꯕ ꯌꯨꯔꯥꯏ ꯆꯨꯔꯦ꯫ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯅ ꯂꯦꯡꯊꯩꯅꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯩꯈꯨꯒꯤ ꯃꯅꯝ ꯑꯗꯨꯅ ꯑꯣꯛꯇꯕ ꯐꯠꯇꯕ ꯅꯍꯥ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯏꯕꯨꯡ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯏꯕꯨꯡ, ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯍꯣ ꯌꯥꯔꯦꯁꯦ, ꯈꯤꯠ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ? ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯁꯤꯅ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯌꯦꯡꯉꯣꯏ, ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯁꯤꯟꯇꯥꯛꯄ ꯃꯍꯥꯛꯄꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯜꯂꯨ꯫ ꯅꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯏꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯋꯥꯡ ꯈꯨꯂꯦꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯒꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ꯫ ꯇꯟꯖꯥꯁꯤꯗ ꯄꯥꯔꯤꯒꯤ ꯃꯔꯨꯞ ꯈꯣꯝꯕꯒ ꯆꯥꯎꯔꯦꯜꯒꯁꯨ ꯊꯨꯡꯂꯔꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯁꯟ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯒ ꯈꯣꯝꯕꯅ ꯂꯥꯎꯔꯛꯏ, ꯍꯣꯏ ꯏꯇꯥꯎ ꯄꯥꯔꯤ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯂꯣꯏꯔꯦ, ꯊꯣꯔꯛꯑꯒꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯃꯆꯥꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯑꯋꯥꯡ ꯈꯨꯂꯦꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯕꯨ ꯃꯃꯥꯇꯣꯟ ꯊꯕꯥꯅ ꯑꯣꯠꯄ ꯅꯩꯕ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯉꯁꯤꯗꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯕꯅ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯕ ꯀꯥꯟ ꯑꯗꯨꯗ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯂꯤꯛꯂꯥꯏꯅꯨꯅ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯕꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯡꯇꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯒ ꯂꯦꯞꯇꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟꯗ ꯊꯣꯔꯛꯂꯕꯁꯤ ꯐꯥꯎꯕꯗ ꯊꯣꯡꯖꯥꯎ ꯑꯁꯤ ꯐꯥꯎꯕ ꯍꯥꯡꯇꯣꯛꯑꯝꯗꯦꯅꯦ꯫ ꯅꯠꯇꯦꯅꯦ,
ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯕ? ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯃꯨꯡꯗꯒ ꯁꯤꯔꯒ ꯂꯩꯔꯖꯥꯠꯂꯣ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯂꯕꯗꯤꯅꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯅꯤꯍꯦ ꯁꯩꯇ꯫ ꯌꯦꯡꯗ ꯌꯦꯡꯂꯨꯈꯤꯒꯦꯗ ꯍꯦ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯨꯡꯁꯤꯗꯕꯤ ꯃꯆꯥ ꯑꯁꯦ ꯂꯦꯝꯅꯃꯛ ꯂꯧꯁꯟꯕꯤꯔꯝꯃꯣꯀꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯍꯤꯡꯖꯍꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯄꯥꯈꯠꯄꯒꯤ ꯃꯍꯨꯠ ꯁꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯗꯤ ꯁꯤꯔꯝꯃꯗꯤ ꯐꯅꯤꯅ ꯈꯜꯂꯒ ꯆꯪꯉꯛꯏꯅꯤ, ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯃꯁꯥꯒꯁꯦ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯇꯧꯔꯤꯁꯤꯅ? ꯍꯩ ꯂꯤꯛꯂꯥꯏꯅꯨ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯍꯥ? ꯀꯔꯤꯅꯣꯕ? ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠꯅ ꯌꯧꯔꯕꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯇꯧꯔꯝꯗꯦ, ꯊꯕꯛꯇꯤ ꯂꯥꯏꯔꯗꯅ ꯏꯃꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯁꯤ ꯐꯥꯎꯕ ꯍꯥꯡꯇꯣꯛꯂꯝꯗꯦꯅꯦ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯣ? ꯍꯥ? ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯇꯧꯕꯤꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥ? ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ, ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯕꯩꯅꯦ ꯏꯃꯥ꯫ ꯏꯁ, ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯅꯥꯁꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯒꯤꯗꯣ? ꯍꯥ? ꯍꯦ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯥꯇꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯐꯅꯕꯨ ꯍꯩꯔꯤꯅꯦꯍꯦ, ꯅꯃꯥ ꯑꯗꯨꯁꯨ ꯅꯍꯥꯟꯋꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯃꯥ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏꯗ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ, ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯅ ꯇꯧꯔꯨ ꯂꯥꯎ, ꯑꯩꯕꯨꯅꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯏꯃꯥ, ꯑꯩ ꯅꯥꯁꯤꯟꯅꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥ꯫ ꯑꯣ, ꯅꯪ ꯍꯧꯒꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯁꯥ ꯁꯥꯒꯟꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯁꯨꯃꯥꯡ ꯇꯝꯅ ꯄꯨꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯂꯤꯛꯂꯥꯏꯅꯨꯕꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯥꯕꯨ ꯏꯟꯊꯨꯔꯛꯄ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯣꯃꯥ, ꯈꯪꯂꯕ꯭ꯔꯥ ꯅꯪ? ꯀꯔꯤꯒꯤ ꯅꯥꯕ? ꯅꯥꯈꯣꯗꯅ! ꯅꯇꯥꯠ ꯑꯗꯨꯁꯨ ꯇꯧꯈꯣꯕ ꯅꯪ꯫ ꯅꯪꯒꯤ ꯇꯥꯠ ꯄꯥꯠ ꯑꯗꯨꯅ ꯆꯟꯅꯒꯗꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯏꯁ, ꯅꯪꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯍꯥ? ꯆꯠꯂꯣ, ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯇꯧꯔꯨꯆꯣ, ꯌꯥꯝ ꯊꯨꯅ ꯇꯧꯔꯨꯆꯣ, ꯆꯠꯂꯣ꯫ ꯂꯤꯛꯂꯥꯏꯅꯨ ꯀꯞꯅ ꯀꯞꯅ ꯉꯝꯗ ꯉꯝꯗ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯊꯕꯥꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯉꯥꯡꯕ ꯆꯩꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯦ꯫ ꯃꯁꯥ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯃꯁꯤꯡ ꯊꯥꯕꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯠ ꯅꯥꯏꯒ ꯃꯔꯩ ꯃꯔꯥ ꯇꯧꯔꯒ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩꯒ ꯑꯣꯟ ꯑꯣꯟꯗꯨꯅ ꯉꯥꯡꯂꯒ ꯆꯩꯕꯤꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯤꯛꯂꯥꯏꯅꯨ ꯃꯍꯥꯛꯁꯨ ꯋꯥꯅ ꯋꯥꯅ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯦ, ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯇꯣꯟꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ꯫ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ, ꯄꯨꯛꯀꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ꯫ ꯍꯩ, ꯑꯗꯨꯒꯅꯦ, ꯅꯪꯗꯤ ꯆꯥꯕ ꯌꯥꯈꯤꯔꯣꯏ, ꯑꯩꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯑꯔꯦꯝꯕꯁꯦ ꯅꯪꯅ ꯆꯥꯒꯗꯕꯅꯤ, ꯈꯪꯉꯕ? ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯆꯠꯂꯨ꯫ ꯂꯤꯛꯂꯥꯏꯅꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯊꯕꯥꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ, ꯑꯍꯥꯟꯕ ꯆꯈꯣꯝ ꯑꯗꯨ ꯃꯍꯦꯛ ꯍꯨꯛꯄꯒ ꯍꯥꯏꯔꯛꯏ꯫ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯇꯅ ꯊꯣꯡꯕꯁꯤꯕꯨ ꯊꯥꯎ ꯊꯨꯝ ꯉꯥ ꯆꯥꯛꯅ ꯍꯦꯟꯅ ꯄꯥꯝꯃꯨꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯣ? ꯍꯥ? ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯅꯦꯕ ꯅꯪꯒꯤꯁꯦ꯫ ꯁꯦ, ꯑꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯑꯁꯥꯕꯗꯨ ꯂꯤꯛꯂꯥꯏꯅꯨꯒꯤ ꯀꯣꯛꯇꯒꯤ ꯍꯩꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯕ꯭ꯔꯥ ꯅꯪ, ꯅꯊꯤꯕꯣꯡꯗꯣ ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯀꯥꯎꯕ꯭ꯔꯣ? ꯍꯥ? ꯑꯁꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯈꯪꯅ ꯈꯪꯅ ꯏꯟꯁꯥꯡ ꯑꯁꯦ ꯀꯌꯥꯗ ꯃꯆꯨ ꯇꯥꯗꯅ ꯇꯧꯔꯝꯃꯤꯅꯣꯕꯁꯦ? ꯅꯪ ꯐꯔꯣꯏꯗꯧꯔꯤ, ꯅꯍꯥꯟꯋꯥꯏ ꯄꯤꯛꯂꯤꯉꯩꯗꯨꯗ ꯅꯈꯧꯔꯤ ꯑꯗꯨ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯋꯥꯏ ꯁꯪꯉꯝꯒꯗꯕꯅꯤ ꯑꯩ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯏꯟꯁꯥꯡꯁꯦ ꯐꯅ ꯐꯖꯅꯗꯤ ꯊꯣꯡꯖꯈꯤꯕꯅꯤ, ꯑꯩ ꯏꯃꯥꯇꯣꯟꯗ ꯁꯤꯡꯅꯕ ꯅꯠꯇꯦ ꯏꯃꯥꯇꯣꯟ꯫ ꯍꯦ, ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯁꯦ ꯆꯥꯛ ꯄꯤꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯪꯁꯨ ꯆꯥꯕ ꯌꯥꯔꯣꯏ, ꯍꯧꯖꯤꯛꯃꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯨꯅꯃꯛ ꯊꯣꯡꯉꯛꯀꯗꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯆꯨ ꯇꯥꯗꯅ ꯍꯦꯛ ꯄꯨꯊꯣꯔꯛꯑꯕ, ꯍꯟꯗꯛꯇꯤꯅꯦ ꯅꯃꯥꯏꯗꯨꯗ ꯏꯟꯁꯥꯡ ꯑꯁꯥꯕꯗꯣ ꯍꯩꯖꯤꯟꯒꯗꯕꯅꯤ, ꯈꯪꯉꯨ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯀꯞꯇꯨꯅ ꯑꯅꯧꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅꯨꯗꯤ ꯄꯥꯔꯤꯅ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯃꯈꯛ ꯊꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ ꯊꯕꯥ, ꯏꯅꯦ, ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯍꯩꯁ, ꯀꯩꯅꯣ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯔꯣ ꯑꯁꯤꯕꯣ? ꯇꯤꯟꯕꯨ ꯇꯥꯏꯅꯦ ꯑꯩꯗꯤ, ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯋꯥꯅꯤ꯫ ꯑꯦ, ꯀꯩꯅꯣꯅꯦ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯀꯩꯅꯣꯅꯦ, ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏ ꯏꯅꯦ ꯊꯕꯥꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ?
ꯃꯥꯅꯤ ꯌꯥꯅꯤ ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯅꯤꯡꯁꯤꯟꯕꯤꯌꯨ ꯑꯩ ꯏꯃꯥꯇꯣꯟ ꯀꯧꯊꯣꯛꯆꯔꯛꯀꯦ ꯂꯤꯛꯂꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯦꯞꯊ ꯃꯌꯥꯒ ꯀꯥꯕ ꯃꯈꯩ ꯃꯤꯍꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏꯅꯨꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯅꯥꯅꯣꯅꯦ ꯃꯤ ꯂꯥꯛꯑꯧꯏ ꯍꯥꯏꯔꯤꯁꯤꯅ ꯍꯩꯃꯥ ꯈꯥꯕ ꯅꯪ ꯑꯣꯏꯔꯦ ꯀꯨꯏꯔꯦꯗꯀꯣ ꯏꯌꯥꯗꯤ ꯎꯈꯤꯗꯕ ꯄꯥꯈꯪ ꯃꯄꯨꯡꯒ ꯐꯥꯔꯝꯃꯦ ꯋꯥꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯏꯅꯦꯒꯤꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ꯭ꯔꯣ ꯏꯅꯦ ꯑꯩꯁꯦ ꯃꯔꯨꯞ ꯑꯃꯈꯛ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯏꯅꯦꯒꯤꯁꯤꯗꯁꯨ ꯆꯪꯉꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯉꯁꯤꯗꯤ ꯌꯥꯔꯅꯤꯗ ꯏꯅꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯌꯥꯗꯦ ꯆꯥꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯉꯁꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯏꯌꯥꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯄꯤꯖꯗꯅ ꯊꯥꯗꯣꯏꯅꯣ ꯌꯥꯔꯣꯏ ꯍꯥꯏ ꯂꯤꯛꯂꯥꯏꯅꯨ ꯇꯥꯕ꯭ꯔꯣ ꯅꯪ ꯁꯤꯗ ꯊꯣꯔꯛꯎ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯍꯥꯏ ꯌꯦꯡꯉꯣꯏ ꯑꯁꯦ ꯑꯩꯒꯤ ꯏꯌꯥꯅꯤ ꯃꯥꯕꯨ ꯉꯁꯤ ꯆꯥꯛ ꯄꯤꯖꯈꯤꯗꯣꯏꯅꯤ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯉꯨꯆꯣ ꯏꯟꯁꯥꯡꯗꯣ ꯉꯔꯥꯡꯒꯤ ꯉꯥ ꯑꯇꯥꯎꯕ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯎꯅ ꯊꯣꯡꯉꯛꯎ ꯆꯠꯂꯣ ꯍꯣꯏ ꯏꯃꯥꯇꯣꯟ ꯏꯅꯦ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯤꯔꯣ ꯅꯪꯒꯤ ꯂꯩꯈꯤꯗꯕ ꯃꯥꯃ ꯑꯗꯨꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤꯗ ꯀꯔꯝ ꯍꯥꯏꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯅ ꯇꯤꯟꯕꯤ ꯀꯥꯡꯉꯕꯅꯤꯅꯅꯦ ꯑꯩꯁꯦ ꯑꯗꯣ ꯏꯅꯦ ꯑꯁꯦ ꯏꯅꯦꯅꯁꯨ ꯍꯩꯅꯗ꯭ꯔꯦ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯑꯩ ꯂꯧꯔꯒꯦꯗꯅ ꯍꯥ ꯑꯋꯣꯏꯕꯩꯔꯅꯤ ꯈꯥꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯋꯣꯏꯕꯩꯅꯦ ꯏꯅꯦ ꯑꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯊꯕꯛ ꯇꯧꯅ ꯑꯁꯦ ꯑꯩ ꯎꯕꯗꯗ ꯇꯤꯟ ꯇꯥꯏ ꯏꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯏꯅꯦꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯁꯦꯜꯂ ꯁꯅꯥꯔ ꯑꯩ ꯄꯤꯔꯒꯦꯕ ꯏꯅꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅꯗꯕꯤꯗ ꯊꯕꯛꯁꯦ ꯁꯠ ꯄꯥꯡꯊꯣꯛꯁꯦ ꯍꯣꯏꯅꯦ ꯑꯩꯁꯨꯅꯦ ꯋꯥꯏ ꯁꯪꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯄꯣꯠꯅꯤ ꯑꯗꯣ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯣ ꯄꯣꯠꯁꯦ ꯐꯖꯕꯅꯤꯅ ꯃꯃꯜꯁꯨ ꯈꯔ ꯋꯥꯡꯅ ꯄꯤꯔꯛꯎꯀꯣ ꯍꯣꯏꯗ ꯑꯩꯁꯦ ꯈꯥꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯑꯩꯅ ꯏꯅꯦꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ ꯁꯤꯜꯂꯛꯑꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯂꯤꯛꯂꯥꯏꯅꯨꯗ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯉꯁꯤꯗꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏꯅꯨ ꯅꯪꯕꯨ ꯊꯕꯛ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯔꯦ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯂꯣꯏꯔꯗꯤꯅꯦ ꯏꯃꯥꯇꯣꯟꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤ ꯂꯥꯎ ꯍꯣꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕꯅꯤ ꯃꯃꯤꯡꯅ ꯈꯥꯕ ꯀꯧꯏ ꯃꯥꯅꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯏꯁꯥꯁꯦ ꯀꯜꯂꯤꯉꯩꯗ ꯅꯪꯕꯨ ꯃꯐꯝ ꯈꯪꯅ ꯊꯥꯖꯕꯤꯔꯝꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯔꯔꯣই ꯈꯜꯂꯒꯅꯦ ꯅꯪꯕꯨ ꯑꯩꯅ ꯈꯥꯕꯗ ꯊꯥꯖꯈ꯭ꯔꯦ ꯅꯪꯅꯁꯨꯅꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯇꯣꯟ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯥ ꯑꯩ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥꯇꯣꯟ ꯀꯔꯤ ꯌꯥꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯗꯤ ꯍꯥꯏꯈ꯭ꯔꯦ ꯅꯪꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯒꯗꯕ ꯂꯩꯔꯦ ꯏꯁ ꯑꯩꯅ ꯊꯦꯝ ꯅꯧꯗꯅ ꯂꯣꯏꯅꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯅꯪꯅ ꯁꯤꯡꯅꯔꯛꯂꯕꯗꯤꯅꯦ ꯊꯕꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯗꯤ ꯅꯪꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯆꯠꯈꯤꯕ ꯄꯥꯔꯤ ꯑꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥꯏꯌꯣ ꯍꯣ ꯏꯕꯦꯝꯃ ꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯑꯍꯦꯟꯕ ꯑꯃꯕꯨ ꯂꯥꯛꯂꯕ ꯑꯇꯥ ꯑꯇꯨ ꯑꯁꯤꯗꯤ ꯃꯤꯅ ꯈꯨꯟꯕꯤꯗ꯭ꯔꯕꯅꯤ ꯈꯪꯉꯕ ꯏꯁ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯪꯕꯨ ꯄꯥꯔꯤ ꯍꯜꯂꯛꯑꯒ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕꯤꯒꯅꯤ ꯀꯥꯏꯅꯀ ꯅꯤꯡꯂꯤꯕ꯭ꯔꯣ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯔꯅꯨ ꯏꯕꯦꯝꯃ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝꯒ ꯃꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯝꯃꯗꯕꯅꯤ ꯅꯪꯒꯨꯝꯕꯤ ꯑꯃꯕꯨ ꯀꯔꯤꯗꯕꯨ ꯄꯥꯝꯗꯣꯏꯕ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯍꯔꯥꯎ ꯌꯥꯕꯅ ꯐꯅꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯡꯅꯔꯛꯂꯕ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯪ ꯂꯤꯛꯂꯥꯏꯅꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯊꯕꯥꯗꯤ ꯈꯥꯕꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯁꯨ ꯈꯥꯕꯗꯨ ꯊꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥꯅ ꯅꯝꯗꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯈꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ ꯂꯤꯛꯂꯥꯏꯅꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯦ ꯈꯥꯕꯗ ꯌꯦꯡꯂꯨꯕꯁꯨ ꯇꯧꯗꯦ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ
ꯅꯈꯣꯏ ꯏꯃꯥꯇꯣꯟꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ꯫ ꯑꯩꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯅꯦ? ꯑꯣꯏꯔꯝꯅꯤꯗ꯫ ꯈꯥꯕ, ꯑꯩꯒꯤꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯑꯁꯥꯗꯅꯤ ꯑꯩꯅ ꯍꯤꯡꯉꯤꯁꯤ꯫ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇꯕꯨ ꯈꯟꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯍꯥ? इखुत्ता तादुना लेरबा नंबु फंग्लोय काइन हौजिकसु नंबु आइना नमदुना फारगा पुखिबदा कनाना थिंदोयबा नंदी आइना ममल पिरगा लेरबनी आइना सिजननिंगबा मवंगदा सिजनबा ngam मदो आइ तौ नसाना याना हराव हराव आइबु नुंसि मदुना नंगी अफबा ओइगनि आइंगोंदा करिगुंबा सिंगनारक्लगदि नपुंसिदो गेमदुना तोकनि नुमित अदुगी नुमिदांगनि लिक्लाइनु तुमलंबदगी मिकअप खंतोक थोरकलमी मपानदा कनागुंबा मियोय खरा वारी लोना सानबगी मुरुंग मुरुंग ngangnaba मखोल अमा तारकलिबा अदुदा कनानो हाइना खंदुना ngahak munna तादुना लै अदुबु मयेक मसोल अमा लौसिनबा इंगम ngamdre मथमोइदा चिंगनाबा अमागा लोइनाना mahak tapna haugalakle aduga mamang thong adugi marumda lumduna yenglakpa matamdadi thaba amadi khabana lona wari sanaribadu ure मखोय अनिना अहिंग असिमक्तदा कना उहंदना लिक्लाइनुबु फारगा पुखिनबा थौरांग तौरमी वारोल सिंग अदु तारुबदा लिक्लाइनु पाखतपना मसा अदु चेंग खैबगुमना निख्रे कपना कपना महाकी ममित्ता पारिबु उरकलमी खोंजल पिकना मतोमदा हाइसे पारी नंग आइबु मरोगनुको नंगना हलकपा फावबा आई खांगदुना लेबा ngamloidari आइना नंगबु नुंसिजबा नंगबु निंगजबा असिन असें अचुंबा नुंसिबा हाइबदो ओयरमलबदि नंग आई अमुक सोइदना थेंनखिसिको पारी आई नंगना खुंगुल लिरकपा ngaiduna लेरमखि असे हाइदुना तपना मनिंगथोंग अदुबो हांगतोक्तुना सुगलबा मी पोंग ताद्रबा उमंग अदु तमना चेनखिरमी नाकल अमरोमदना खाबा अमदि थबा इमुंगदा चंगलगले अदुगा लिक्लाइनु लेरमदबा अदुदा कोइथि थिबा हौरकलमी कैनुने इने इनेना हाइबददि मादी इसीसिकै तुम्हौरे हाइबदाइने तुम्हौरिबनिन हे इबुंगो नंबो आइखोय अनिना वारी सानबदु तारमलनि माना सोइदना ए मनिंगथोंगसे हांगतोअगा चेनख्रि मालिनि हे हाय खाबा लाउनि अमुक्ता तानरुसि लाउनि नंबो लेकाय मिनेगा खंगनरगलगदि आइखोय अनि लोइरेदा को ngasi असुमना हाइनादुना मखोय अनि लिक्लाइनुबु तानरमी अदुबु थिबदि फंखिद्रे खाबना असुकपा उमंग अदोमदा येंगलगा हाइरई इने उमंग सोंगददि चंगमोइद्रो असुक यामना सुक लमलकी सा कैतना थनबा उमंग असिदबु नुपी मचा माना कमाइना चंगमदोइनो चंगमगनि हाइबा थाजदेदा इबुंग हाइख्रेदा को अतोनसु हाइख्रे लाइने हेक मांगिदा को खयादा ngamliba angang no basibu phai phai mana lotana kadaida lotuni hek phangba mikupta ma khangani dana hai khaba law chasila ahing asidane mina uraga aikhoi ani bu chingnakrani hayeng mana siraga tadana leiramo ahingda aikhoi ani na thoraklibase auba mina uraga aikhoi da muktai narakani changasila hoine adu ine mana thibase sungphang mag hek phangdrab natraga siraga leiramo aigi seldudi kamai tauba khaba nangna ne aise karamba nupino haiba khangba natro ha तौगेदा ngambi thabani thaba nangi seldo ai matloiko sel oina singba ngamdre aigi law inkhol mayam ama paidana le madu pigi hairangi ngai sidane yurang salakpa oini hek tawradana nanga mai bungo ine hairang ba yurang bagi wanate aisu liklainu do madabu phangladi haidana ine da thadarakliba sel mayam do araiba nate ma nataba atopa nupi amada thadaba sel oiramlabadine nupi do nahana aigi nakta makhongna thongna chela ani haibaini he aisu nangi seldo manghaloi hairedana mathana matha sabani nangko nang supi piganura nangi seldo ha piganura as aikhoi ni sidi wayam nganganu ko nang aina pini hairedi pini law chasila mina ukhrani haibani ni nangbo nakal amaromdana liklainu asukpa umang aduda akiba leita leptana chelaklami mahakna chelaklibadu kadomdano haibadi khangjaramde khongna puba maikaida adumak leptana
ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯋꯥꯕꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯇꯝꯊꯤꯔꯕ ꯀꯩꯁꯥꯜ ꯂꯝꯍꯨꯏ ꯀꯌꯥꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤꯁꯨ ꯂꯦꯞꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯇꯣꯝꯇ ꯇꯞꯅ ꯁꯣꯟꯖꯔꯛꯏ꯫ ꯄꯥꯔꯤ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪ ꯍꯜꯂꯛꯑꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯅ ꯍꯌꯦꯡ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯗ ꯑꯩꯗꯤ ꯂꯩꯔꯝꯂꯔꯣꯏ꯫ ꯅꯪꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯄꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯎꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯎꯕ ꯐꯪꯗꯅ ꯁꯤꯔꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯁꯤꯀꯣ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯂꯤꯛꯂꯥꯏꯅꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯠꯄ ꯍꯧꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯈꯔ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯂꯦ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯤ꯫ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯑꯦ, ꯂꯩꯁꯥꯕꯤꯅꯤꯅꯦ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯏꯇꯥꯎ, ꯑꯁꯤꯕꯨ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯣ ꯇꯥꯛꯈ꯭ꯔꯁꯤꯔꯣ? ꯐꯗꯤ ꯐꯖꯔꯦꯍꯦ, ꯂꯦꯝꯅ ꯊꯥꯗꯣꯛꯈꯤꯗꯧꯕ ꯄꯥꯝꯃꯨꯗ꯭ꯔꯣ ꯏꯇꯥꯎ ꯃꯌꯥꯝ? ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯏꯇꯥꯎ, ꯁꯖꯤ ꯑꯃꯣꯝ ꯑꯃꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯅꯨꯡꯁꯥ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯅꯨꯡꯁꯥ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣ? ꯄꯪꯃꯜꯂꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯤ ꯃꯤ ꯄꯣꯡꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ, ꯅꯨꯄꯤꯁꯤ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤꯅꯤ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯂꯥꯜꯂꯦ, ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯤ ꯁꯣꯝꯗꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯃꯥꯏꯀꯩ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯤꯔꯨꯞ ꯍꯨꯔꯥꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯄꯤꯛꯄ ꯁꯪ ꯃꯆꯥ ꯑꯃꯗ ꯃꯈꯣꯏ ꯊꯨꯡꯂꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯒꯗꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ꯫ ꯆꯤꯡꯅꯒꯅꯨꯀꯣ, ꯃꯐꯝꯁꯤ ꯅꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯁꯪꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯁꯤ꯫ ꯏꯕꯨꯡ, ꯌꯥꯔꯅꯤꯗ, ꯅꯆꯟ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯂꯦꯞꯆꯔꯝꯒꯦ꯫ ꯏꯕꯨꯡ ꯈꯣꯏ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ, ꯑꯩ ꯉꯥꯏꯖꯔꯒꯦ꯫ ꯑꯦ, ꯌꯥꯝ ꯁꯤꯡꯕꯒ ꯁꯥꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯇꯥꯎ, ꯅꯨꯄꯤꯁꯦ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯇꯣꯡꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯁꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯄꯥꯔꯤ ꯁꯂꯥꯏ ꯉꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯂꯤꯛꯂꯥꯏꯅꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯋꯥꯏ ꯑꯝꯇ ꯀꯟꯕꯤꯌꯨ, ꯃꯈꯣꯏꯅ ꯑꯩꯕꯨ… ꯉꯥꯏꯈꯣ ꯏꯆꯥ, ꯑꯃꯨꯛꯇ ꯇꯞꯊꯈꯣ, ꯄꯥꯈꯠꯈꯤꯅꯨ꯫ ꯍꯥꯏ, ꯅꯈꯣꯏ ꯆꯠꯂꯣ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯐꯥꯖꯤꯜꯂꯨ꯫ ꯁꯥꯔꯝ ꯆꯠꯄ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯍꯥꯛꯄꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯑꯃꯨꯛ ꯍꯟꯅ ꯇꯥꯖꯔꯔꯣꯏ, ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯖꯔꯔꯣꯏ꯫ ꯅꯠꯇ꯭ꯔ ꯏꯇꯥꯎ, ꯑꯩꯈꯣꯏ ꯌꯦꯡꯂꯔꯣꯏꯀꯣ ꯅꯨꯄꯤꯗ? ꯃꯥꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯖꯔꯔꯣꯏ꯫ ꯉꯁꯤꯒꯤ ꯑꯁꯤꯗꯅꯤ, ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯣꯏꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯗꯤ ꯆꯩ ꯊꯥꯗꯨꯅ ꯁꯥ ꯁꯟꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯒꯨꯝꯅ ꯇꯥꯍꯟꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯦ ꯂꯥꯟꯃꯤꯁꯥ, ꯄꯨꯈ꯭ꯔꯣ ꯆꯠꯂꯣ, ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯁꯂꯥꯏ ꯉꯥꯟꯕ ꯃꯥꯁꯨ ꯂꯤꯛꯂꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯤꯛꯂꯥꯏꯅꯨꯕꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯁꯤꯅꯅꯤꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯈꯩꯅ ꯐꯥꯗꯣꯏꯒꯤ ꯇꯧꯔꯝꯃꯤꯁꯤꯗꯤ꯫ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯎꯃꯪꯁꯤꯗ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦꯅꯦ, ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂꯅꯤ꯫ ꯏꯆꯜ, ꯅꯪꯗꯤ ꯎꯃꯪꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ?
ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯇꯣꯝꯇ ꯎꯃꯪꯁꯤꯗ ꯂꯥꯛꯏꯁꯤ ꯀꯩꯝꯇ ꯀꯤꯗꯕ꯭ꯔꯣ ꯅꯪꯕꯣ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯌꯥꯝꯅ ꯇꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥꯏꯅꯨ ꯀꯧꯖꯩ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ. ꯁꯂꯥꯏ ꯉꯥꯟꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ. ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ. ꯀꯔꯝꯕ ꯃꯃꯥꯅꯅꯦ? ꯑꯩ ꯑꯣꯏꯔꯕꯗꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗꯕꯅꯤ. ꯑꯇꯩ ꯂꯥꯏꯔꯤ. ꯂꯤꯛꯂꯥꯏꯅꯨꯁꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ. ꯄꯨꯟꯁꯤꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯊꯃꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤꯕ. ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯆꯥ ꯏꯕꯨꯡꯉꯣ. ꯍꯥꯎ, ꯇꯥꯏ. ꯀꯔꯤ ꯇꯧꯕꯤꯔꯒꯦ? ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯦ ꯊꯥꯖꯕꯤꯗꯕ꯭ꯔꯥ? ꯊꯥꯖꯩ. ꯀꯔꯤꯒꯤ ꯊꯥꯖꯔꯣꯏꯗꯣꯏꯅꯣ? ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯇꯥꯏ. ꯑꯗꯣ ꯂꯤꯛꯂꯥꯏꯅꯨ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ. ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯁꯤ. ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ. ꯏꯄꯥ ꯏꯕꯨꯡꯉꯣꯁꯨ ꯆꯞ ꯃꯥꯟꯅꯩ. ꯃꯈꯣꯏꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ. ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯋꯥꯅꯤ. ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯌꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯛꯈꯪꯗꯕꯤ ꯂꯥꯏꯔꯕꯤ ꯑꯩꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯍꯦꯛꯇꯃꯛ ꯆꯪꯖꯐꯝ ꯄꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏ ꯍꯥꯏꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯁꯥꯎꯈꯤꯔꯣꯏꯗ꯭ꯔꯥ? ꯂꯤꯛꯂꯥꯏꯅꯨ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥ ꯏꯕꯨꯡꯉꯣꯒꯒꯤ ꯊꯃꯣꯏ ꯈꯪꯗꯗꯨꯅ ꯑꯗꯨꯝꯅ ꯅꯪꯅ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯕꯅꯤ. ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯒꯅꯨ. ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯅ ꯀꯣꯅꯨꯡꯗ ꯄꯨꯗꯅ ꯀꯗꯥꯏꯗ ꯊꯝꯗꯣꯏꯅꯣ? ꯍꯥ? ꯀꯩ ꯍꯥꯏꯕꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ? ꯀꯩꯁꯨ ꯍꯥꯏꯗꯦ. ꯑꯩ ꯂꯩ. ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯦ ꯍꯥꯏꯕ. ꯂꯥꯛꯑꯣ, ꯁꯒꯣꯜꯊꯛꯇ ꯀꯥꯈꯠꯂꯣ. ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ. ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜ ꯑꯅꯤꯗ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒ ꯃꯇꯧ ꯀꯝꯗꯧꯅ ꯂꯤꯛꯂꯥꯏꯅꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯦ. ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯔꯨꯔꯒ ꯁꯤꯖꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯅꯃꯥꯇꯣꯟ ꯑꯗꯨꯗꯤ. ꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯗ. ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯨꯒꯅꯦ, ꯑꯩꯗ ꯅꯠꯇꯦ, ꯅꯄꯥ ꯏꯕꯨꯡꯉꯣꯁꯨ ꯂꯩꯔꯤ. ꯑꯗꯨꯒ ꯅꯕꯨꯡ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ. ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯨꯒꯅꯤ? ꯏꯕꯦꯝꯃ, ꯅꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ. ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ. ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯨꯒꯅꯤ? ꯑꯗꯨꯒꯅꯦ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨꯁꯨ ꯏꯄꯥꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯇꯧꯒꯦꯀꯣ. ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯂꯥꯏ ꯉꯥꯟꯕꯅ ꯇꯞꯅ ꯁꯣꯟꯖꯩ. ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯒ ꯏꯄꯥ ꯏꯕꯨꯡꯉꯣꯒꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ, ꯃꯔꯥꯏꯕꯛ ꯊꯤꯔꯤ. ꯏꯆꯥꯅꯨꯄꯥ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯁꯤꯒꯤ ꯏꯃꯧ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅꯗꯤ ꯍꯥꯏꯗꯦ. ꯑꯗꯨꯒ ꯏꯆꯟ ꯑꯣꯏꯔꯣꯏ ꯑꯩꯒꯤ. ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥꯈꯜꯒ ꯌꯧꯅ ꯁꯥꯒꯠ ꯂꯥꯛꯏ. ꯐꯔꯦꯗ, ꯃꯥꯁꯨ ꯀꯣꯅꯨꯡꯗ ꯂꯩꯗꯧꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ. ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤꯗ. ꯁꯣꯏꯗꯅ ꯌꯥꯅꯤꯡꯒꯅꯤꯕ. ꯀꯩꯒꯤ ꯌꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯁꯛꯇ ꯆꯨꯗ, ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯑꯩꯕꯨ ꯀꯩ ꯋꯥꯠꯀꯦ? ꯑꯗꯨꯒ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯏꯃꯥꯒ ꯏꯄꯥ ꯏꯕꯨꯡꯉꯣꯒꯒꯤꯗꯤ ꯑꯩꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯑꯔꯣꯏ. ꯍꯣꯏꯗ, ꯍꯥꯟꯅ ꯃꯥꯒ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯏꯄꯥꯒꯤ ꯁꯂꯥꯏ ꯉꯥꯟꯕ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯏꯄꯥ ꯏꯕꯨꯡꯉꯣ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤꯅꯦ, ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯒꯤ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨ. ꯆꯠꯂꯣ ꯆꯠꯂꯣ. ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯄꯣꯊꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ. ꯍꯥ? ꯀꯩꯅꯣꯅꯦ ꯅꯍꯥꯛꯄꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥ ꯇꯥꯟꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯔꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯕ ꯌꯥꯗꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯗꯥꯏꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯋꯥꯗ꯭ꯔꯦ, ꯑꯗꯨꯅꯅꯤ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯃꯃꯥ ꯏꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ. ꯏꯆꯥ ꯂꯤꯛꯂꯥꯏꯅꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯣ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯣ. ꯑꯗꯨꯒꯅꯦ, ꯅꯅꯥꯏ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯔꯒ
ꯃꯥꯒꯤ ꯁꯦꯠꯅ ꯏꯟꯅꯅꯕ ꯐꯤꯔꯣꯜ ꯈꯔꯁꯨ ꯊꯧꯔꯥꯡ ꯇꯧꯍꯜꯂꯨ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯂꯥꯡꯖꯔꯨꯔꯒꯦ꯫ ꯂꯤꯛꯂꯥꯏꯅꯨ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯇꯨꯡꯗ ꯏꯜꯂꯛꯎ꯫ ꯑꯁ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯅꯗꯤ ꯂꯤꯛꯂꯥꯏꯅꯨ ꯂꯩ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯋꯥꯔꯕꯁꯤ ꯐꯥꯎꯕꯗ ꯋꯥꯗꯦ ꯍꯥꯏꯖꯤꯟꯅꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯅꯦꯕ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯥꯅ ꯃꯥꯕꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯆꯪꯉꯒꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯀꯩꯅꯣꯅꯦ ꯏꯄꯥꯒꯤ ꯁꯂꯥꯏꯉꯥꯟꯕ, ꯅꯪꯕꯨ ꯄꯣꯊꯥꯅꯤꯡꯗꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯑꯁ, ꯃꯤ ꯑꯩꯗꯤ ꯂꯤꯛꯂꯥꯏꯅꯨ ꯂꯩꯕꯒꯤ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤꯗꯤ ꯌꯥꯏꯍꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯏꯄꯥꯒꯤ ꯁꯂꯥꯏꯉꯥꯟꯕ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯇꯥꯖꯩ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯆꯤꯟꯗ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯄꯥꯅ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯔꯝꯗꯕꯅꯦꯕ, ꯑꯗꯣ ꯍꯧꯖꯤꯛꯇ ꯋꯥꯁꯤꯜꯂꯛꯑꯕ ꯑꯗꯨꯅꯅꯤ꯫ ꯌꯥꯔꯒꯗꯤ ꯅꯆꯥ ꯑꯝꯇ ꯄꯣꯊꯥꯖꯔꯨꯈꯤꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯍꯣ, ꯆꯠꯆꯔꯣ ꯆꯠꯆꯔꯣ꯫ ꯁꯂꯥꯏꯉꯥꯟꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯅꯣꯛꯇꯨꯅ ꯍꯥꯏꯖꯍꯧꯏ, ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ, ꯀꯔꯝꯕꯨ ꯊꯣꯛꯂꯒꯕꯅꯣ? ꯏꯆꯥꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯏꯄꯥꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯏꯆꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯎꯠꯂꯤꯕ ꯏꯪꯒꯤꯠ ꯏꯄꯥꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯍꯥ ꯇꯍꯥꯅ ꯄꯥꯡꯊꯣꯛꯄꯗꯤ ꯏꯄꯥꯅ ꯌꯥꯗꯦ꯫ ꯃꯇꯥꯡ ꯃꯇꯝ ꯑꯃꯗꯤ ꯉꯥꯏꯈꯣꯀꯣ ꯏꯄꯥꯒꯤ ꯁꯂꯥꯏꯉꯥꯟꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏꯅꯨ ꯃꯍꯥꯔꯥꯅꯤ ꯁꯤꯖꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯂꯤꯛꯂꯥꯏꯅꯨꯁꯨ ꯄꯥꯔꯤꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯁꯂꯥꯏꯉꯥꯟꯕꯅꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯤꯛꯂꯥꯏꯅꯨꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅꯨꯅꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ, ꯃꯥꯒ ꯊꯥꯛ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯆꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯄꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯟꯖꯩ꯫ ꯄꯥꯔꯤ, ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯒꯦ? ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯥꯟꯐꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯩꯒꯤ ꯄꯥꯔꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯂꯥꯛꯍꯟꯕꯤꯌꯨꯀꯣ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯎꯗꯤ ꯇꯥꯕ ꯐꯪꯗꯦ꯫ ꯑꯋꯥꯡ ꯈꯨꯜꯂꯦꯟꯗ ꯈꯨꯠꯂꯥꯏ ꯇꯝꯕ ꯊꯥꯈꯤꯕ ꯂꯥꯟꯃꯤ ꯃꯈꯩ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯁꯥꯠꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯄꯥꯔꯤꯗꯤ ꯑꯩꯅ ꯃꯥꯡꯈꯤꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇꯁꯨ ꯐꯪꯂꯝꯂꯔꯣꯏ꯫ ꯐꯠꯇ꯭ꯔꯕꯤ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯈꯥꯕ, ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯒꯅꯤ? ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯎꯠ ꯆꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯄꯥꯔꯤꯅ ꯑꯩꯕꯨꯁꯨ ꯋꯥꯔꯧꯍꯧꯔꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ? ꯄꯥꯔꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎ ꯑꯃꯇꯪ ꯑꯩꯅ ꯇꯥꯕ ꯐꯪꯖꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ, ꯑꯗꯨꯒ ꯃꯥꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯃꯒ ꯂꯩꯔꯤꯕꯅꯤ꯫ ꯀꯩꯗꯧꯔꯤꯅꯣ ꯃꯥꯒꯤꯁꯤꯅ? ꯃꯄꯤꯒ ꯇꯥꯅ ꯀꯞꯄꯤ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕꯤꯔꯖꯥꯠꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯀꯞꯍꯜꯂꯤꯁꯦ ꯀꯅꯥꯅꯣꯕ? ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯠ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ? ꯂꯤꯛꯂꯥꯏꯅꯨ ꯃꯃꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯏꯔꯤꯛꯁꯤꯡ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯩ ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯎꯒꯦ? ꯑꯩꯕꯨ ꯅꯉꯣꯟꯗ ꯊꯕꯛ ꯌꯥꯝ ꯁꯤꯖꯤꯟꯅꯕ꯭ꯔꯅꯦ? ꯁꯤꯖꯤꯟꯅꯗꯦ, ꯑꯗꯨꯗ ꯁꯨꯝ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄꯗꯨꯗ ꯍꯪꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯀꯩꯒꯤꯅꯣ ꯂꯤꯛꯂꯥꯏꯅꯨ? ꯅꯪꯅ ꯑꯩꯁꯦ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝꯅ ꯈꯜꯂꯤꯁꯦ, ꯅꯪꯒ ꯑꯩꯒ ꯏꯈꯦꯠ ꯈꯦꯠꯅꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯨ ꯃꯤꯅꯤ, ꯅꯪꯁꯨ ꯃꯤꯅꯤ, ꯀꯩꯗꯕꯨ ꯈꯦꯠꯅꯔꯤꯒꯦ? ꯈꯦꯠꯅꯕ ꯌꯥꯝ ꯂꯩ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ, ꯇꯨꯡꯒꯤꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕ, ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯔꯤꯕꯁꯤꯗ
ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯈꯦꯠꯅꯗꯦ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯔꯛꯄꯅꯤ, ꯅꯍꯥꯛꯅ ꯆꯪꯖꯐꯝꯁꯨ ꯄꯤꯕꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯔꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜꯗꯣ ꯌꯧꯅ ꯈꯟꯖꯤꯜꯂꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯣ ꯂꯤꯛꯂꯥꯏꯅꯨ, ꯅꯪꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯅ ꯂꯧꯏ ꯍꯥꯏꯔꯕꯅꯤꯅꯅꯦ, ꯑꯩ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦꯗꯅ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯀꯩ ꯋꯥꯐꯝꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ? ꯍꯥꯟꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯑꯃꯨꯛꯇ ꯋꯥꯁꯛꯑꯣꯕ꯫ ꯋꯥꯁꯛꯄꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯑꯩꯅ ꯋꯥꯁꯛꯂꯨꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯪꯅ ꯉꯝꯕꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ, ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯑꯩ ꯍꯥꯏꯔꯣꯏ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯤꯗ ꯐꯝꯂꯒ ꯅꯇꯣꯝꯇ ꯀꯞꯂꯝꯃꯤꯗꯣ? ꯀꯣꯅꯨꯡꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯨꯡꯉꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯇꯣꯝꯇ ꯇꯨꯃꯤꯟ ꯍꯦꯛꯇ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯦ? ꯅꯪꯒꯤ ꯅꯅꯤꯡꯊꯨꯡꯗꯕ ꯀꯩ ꯂꯩꯔꯒꯦꯕ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯅꯪꯅꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯀꯞꯄꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ꯫ ꯂꯤꯛꯂꯥꯏꯅꯨ ꯇꯞꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯀꯧꯔꯛꯏ꯫ ꯏꯇꯥ ꯂꯤꯛꯂꯥꯏꯅꯨ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤꯌꯦ꯫ ꯍꯩꯃꯥ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩ ꯍꯥꯏꯕ ꯎꯖꯍꯧꯗ꯭ꯔꯤ, ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯜ, ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯏꯅꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯛꯂꯦ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯊꯥꯔꯛꯂꯤꯕꯗꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯅꯦ ꯃꯥꯅ ꯍꯜꯂꯛꯀꯗꯣꯏꯁꯦ? ꯃꯥꯅꯤ ꯃꯈꯣꯏ ꯃꯄꯥ, ꯍꯌꯦꯡꯅꯤ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯗꯅ ꯀꯔꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕꯖꯥꯠꯅꯣ? ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯤꯊꯤꯗ ꯏꯔꯛꯈꯤꯕꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯀꯩꯅꯣꯗ, ꯃꯈꯣꯏ ꯃꯄꯥꯁꯨ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯃꯥ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯩꯅꯦꯍꯦ꯫ ꯏꯆꯥꯅ ꯊꯋꯥꯏ ꯇꯥꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯔꯝꯕꯤ ꯏꯃꯧ ꯂꯤꯛꯂꯥꯏꯅꯨꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯧ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯍꯌꯦꯡ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯕꯒ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯧꯗꯤ ꯂꯩꯔꯝꯂꯔꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯒꯗꯕꯗꯣ, ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯃꯃꯥ꯫ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ, ꯏꯃꯧꯗꯣ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ꯫ ꯑꯩꯁꯨꯅꯦ ꯃꯗꯨꯒꯤꯗ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯥꯏꯃꯟ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯁꯤꯟꯗꯨꯅ ꯏꯃꯧꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯄꯤꯈꯝꯅꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯏꯆꯥꯗꯨꯅ ꯍꯌꯦꯡ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯣ ꯑꯩ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥ ꯑꯁꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯃꯈꯣꯏ ꯃꯄꯥ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯗꯅ ꯋꯥꯇꯥꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯊꯣꯛꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯁꯥꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯁꯨꯝ ꯐꯠꯇꯕ ꯃꯥꯏꯀꯩꯔꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕꯁꯦ꯫ ꯑꯗꯨꯝꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜꯁꯤꯡꯗ ꯍꯥꯏꯒꯅꯨꯗ꯫ ꯃꯈꯣꯏ ꯃꯄꯥ, ꯃꯈꯣꯏꯁꯨꯅꯦ ꯐꯅꯗꯤ ꯀꯟꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯃꯥꯗ ꯑꯉꯥꯡꯗꯨꯕꯨ ꯊꯤꯁꯤ ꯍꯥꯏꯗꯨꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯤꯟꯗꯨꯅ ꯏꯆꯝ ꯆꯝꯖꯕꯤ ꯏꯃꯧꯗꯣ ꯑꯣꯛꯇꯕꯤ ꯑꯃꯅꯤꯕꯨ ꯍꯥꯏꯕꯤꯕꯧ ꯃꯥꯅ ꯋꯥꯔꯤ ꯄꯪꯂꯤꯗ ꯂꯤꯁꯤꯟꯕꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯊꯥꯖꯈꯤꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯏꯃꯧ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯤꯕ ꯎꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯊꯥꯖꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯈꯣꯏꯁꯨꯅꯦ, ꯃꯈꯣꯏ ꯂꯣꯏꯅꯃꯛꯁꯨꯅꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯁꯦꯜ ꯄꯤꯔꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯝꯒꯗꯧꯔꯤꯕ꯫ ꯍꯩꯃꯥ, ꯃꯥꯏꯗ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯈꯣꯏ ꯃꯄꯥꯟꯅ ꯄꯨꯁꯤꯟꯕꯤꯔꯛꯏꯕꯗꯨꯕꯣ? ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯪꯕꯨ ꯐꯨꯕꯤꯕꯗ ꯁꯤꯕ ꯇꯥꯔꯦ ꯋꯥꯅꯤ꯫ ꯐꯨꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯃꯗꯨꯗ ꯀꯤꯕꯤꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦꯅꯦꯍꯦ ꯃꯃꯥ꯫
ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯕꯃꯛꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯣꯔꯤꯒꯦ? ꯑꯗꯨꯅꯅꯦ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯖꯕꯅꯤ. ꯍꯩ ꯉꯥꯡꯈꯤꯒꯗꯧꯔꯤꯅꯦ ꯑꯩꯗꯤ. ꯉꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ? ꯉꯥꯡꯂꯒ ꯈꯪꯒꯗꯕꯅꯤ. ꯑꯁꯣꯝꯗꯅ ꯑꯋꯥꯡ ꯈꯨꯂꯦꯟꯗꯅꯤ. ꯄꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯟꯗꯥꯒꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯈꯣꯝꯕ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯁꯤ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯣꯛꯐꯦꯠ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ. ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯪꯉꯒꯇ ꯂꯩꯕꯅꯤ. ꯀꯩꯅꯣ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯗꯧꯔꯦ ꯈꯟꯕꯒꯤꯔꯣ? ꯅꯠꯇ꯭ꯔꯒ ꯅꯨꯖꯥ ꯁꯛꯇꯝ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯔꯤꯕ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯑꯩꯁꯦ ꯅꯣꯛꯄꯒ ꯁꯨꯛꯌꯥ ꯌꯥꯗꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯅꯠꯆꯗꯦ. ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯅꯣꯛꯄ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯖꯗꯦꯀꯣ. ꯇꯧꯕꯇꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯊꯦꯡꯅꯔꯒꯇ ꯂꯩꯕ, ꯑꯗꯨꯗ ꯍꯥꯏꯕꯅꯤ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ, ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯣꯅ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ. ꯃꯥꯕꯨ ꯃꯃꯥꯇꯣꯟꯅ ꯀꯔꯝꯅ ꯇꯧꯕꯤꯔꯝꯒꯅꯤ, ꯀꯔꯝꯅ ꯂꯥꯛꯅꯕꯤꯔꯝꯒꯅꯤ ꯈꯟꯕꯗ ꯄꯣꯊꯥꯐꯝ ꯈꯪꯗꯦ. ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯅꯤ. ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯂꯅꯤ. ꯑꯗꯨꯒ ꯃꯥꯒꯤꯁꯨ. ꯃꯗꯨꯗꯅꯤ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤ ꯏꯇꯥꯎ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ. ꯁꯨꯝ ꯅꯪꯅ ꯀꯔꯤ ꯈꯨꯝꯃꯛꯀꯦ ꯍꯥꯏꯗꯅ ꯂꯛꯅꯕꯅꯤ. ꯑꯗꯣ ꯏꯇꯥꯎ, ꯂꯤꯛꯂꯥꯏꯅꯨꯁꯦ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯖꯔꯛꯂꯕꯅꯤ. ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯍꯟꯗꯛ ꯅꯪꯅ ꯌꯨꯝꯗ ꯍꯟꯕꯁꯦ ꯁꯤꯗ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯨ. ꯆꯌꯣꯜ ꯑꯃꯔꯣꯝꯗꯤ ꯅꯪ ꯌꯨꯝꯗ ꯂꯩꯈꯤꯅꯤꯗꯅ, ꯑꯗꯨꯗ ꯆꯦꯜꯍꯧꯔꯣ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯂꯨꯕꯨ ꯂꯨꯍꯣꯡꯂꯕꯁꯨ, ꯃꯇꯝ ꯈꯔꯕꯨ ꯉꯥꯏꯅꯔꯕꯁꯨ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗꯨꯃꯗꯤ ꯇꯪ ꯇꯥꯅ ꯈꯪꯉꯦꯗꯅ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯗ ꯃꯣꯏ ꯃꯃꯥꯇꯣꯟꯅ ꯑꯃꯨꯛ ꯊꯥꯁꯤꯗ ꯍꯣꯡꯉꯁꯤ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯆꯠꯂꯨꯗꯕꯁꯨ ꯌꯥꯔꯣꯏ. ꯂꯥꯟꯃꯤ ꯑꯅꯧꯕꯒ ꯑꯣꯏꯕꯒ ꯑꯗꯨꯝꯅꯒ ꯇꯧꯔꯛꯑꯗꯤ ꯂꯨꯍꯣꯡꯕꯅ ꯀꯗꯥꯏ, ꯀꯣꯅꯨꯡ ꯀꯥꯕꯅ ꯀꯗꯥꯏ? ꯃꯗꯨꯒꯤꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯟꯖꯥꯟꯅꯩꯗ ꯏꯇꯥꯎ. ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯅꯣꯡꯃ ꯅꯤꯅꯤꯇꯪ ꯀꯥꯏꯊꯣꯛꯑꯒ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯐꯖꯅ ꯍꯥꯏꯖꯕꯗ ꯑꯗꯨꯝ ꯌꯥꯕꯤꯔꯛꯀꯅꯤꯗ. ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯄꯥꯊꯧꯅꯁꯨ ꯍꯥꯏꯕꯤꯕꯗ ꯏꯅꯤꯡꯊꯧꯁꯨ, ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤꯁꯨ, ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯗꯨꯗꯤ. ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯁꯤꯟ ꯇꯥꯛꯂꯤꯕ ꯑꯊꯧꯕ ꯄꯥꯊꯧ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯅꯥꯎ ꯑꯍꯨꯝꯅ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ? ꯑꯩꯁꯨ ꯈꯔ ꯇꯥꯖꯒꯦꯗꯅ. ꯑꯊꯧꯕ ꯄꯥꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯐꯝꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ. ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅೋ ꯐꯝꯃꯣ. ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯂꯥꯟꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ, ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ, ꯐꯝꯃꯣ ꯏꯅꯥꯎꯁꯥ. ꯍꯣꯏ ꯄꯥꯊꯧ. ꯑꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯁꯥꯟꯅꯔꯝꯂꯤꯕꯗꯨꯕꯣ? ꯄꯥꯊꯧ, ꯀꯩꯅꯣꯅꯤꯗ. ꯏꯍꯦ, ꯀꯩꯅꯣꯅꯤ ꯍꯥꯏꯕꯕꯨ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯄꯥꯊꯧ, ꯑꯩꯈꯣꯏ ꯄꯥꯔꯤꯁꯦ ꯅꯨꯄꯤ ꯊꯤꯖꯤꯜꯍꯜꯂꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯊꯤꯕ ꯌꯥꯔꯦ ꯀꯩꯅꯣ. ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄꯗꯤ ꯂꯥꯏꯔꯅꯤꯗꯅ. ꯑꯗꯣ ꯈꯣꯝꯕ, ꯆꯥꯎꯔꯦꯜ, ꯅꯣꯏ ꯑꯅꯤꯒꯤꯅ ꯀꯝꯗꯧꯕ? ꯅꯈꯣꯏꯗꯤ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥ? ꯑꯁ ꯄꯥꯊꯧ ꯆꯥꯎꯔꯦꯜ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯗ. ꯁꯛꯆꯨ ꯍꯥꯏꯔ ꯐꯖꯅ ꯑꯗꯨꯝ ꯊꯤꯔꯦ. ꯑꯗꯨꯅ ꯍꯥꯏꯔꯨꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯔꯛꯇꯦꯗ ꯄꯥꯊꯧ. ꯅꯨꯄꯤꯕꯨ ꯊꯤꯕ ꯈꯪꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯄꯥꯊꯧ. ꯈꯣꯝꯕ ꯏꯕꯣ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ. ꯄꯪꯒꯅꯨꯅꯦ. ꯅꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯀꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦ. ꯅꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯑꯗꯕꯅꯤ. ꯄꯥꯊꯧꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯅꯨꯄꯤ ꯊꯤꯕꯗ ꯐꯪꯒꯗꯕ ꯃꯥꯜꯂꯤꯍꯦ. ꯐꯪꯒꯗꯧꯔꯕꯅꯤꯅꯦ ꯅꯈꯣꯏꯕꯨ, ꯋꯥꯔꯨꯔꯅꯨꯅꯦ. ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧꯅꯦ. ꯑꯗꯣ ꯄꯥꯔꯤ, ꯅꯪꯅ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯗꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗ ꯅꯪꯒꯤ ꯄꯥꯊꯧ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯎꯀꯣ. ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯕ ꯁꯣꯏꯗꯅ ꯂꯥꯛꯀꯗꯣꯏꯅꯤ. ꯍꯣꯏ ꯄꯥꯊꯧ. ꯅꯅꯥꯎꯅ ꯄꯥꯊꯧꯕꯨꯗꯤ ꯀꯔꯤꯒꯤ ꯀꯥꯎꯔꯨꯒꯗꯧꯔꯤꯕꯅꯣ? ꯅꯅꯥꯎ ꯀꯥꯎꯖꯔꯣꯏ. ꯑꯗꯣ ꯄꯥꯊꯧ, ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯀꯥꯟꯗ ꯄꯥꯊꯧꯗꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯔꯣꯏꯗꯕ꯭ꯔꯥ? ꯑꯋꯥꯡ ꯈꯨꯂꯦꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯒꯗꯕ꯭ꯔꯥ? ꯑꯩꯁꯦ ꯃꯔꯛꯇꯕꯨꯗꯤ ꯍꯦꯛ ꯂꯥꯛꯀꯅꯤꯗ. ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕꯤꯕ ꯑꯣꯏꯕ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ. ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯋꯥꯡ ꯈꯨꯂꯦꯟ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯦ. ꯄꯥꯔꯤꯗꯤ ꯂꯤꯛꯂꯥꯏꯅꯨꯕꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫
ꯃꯌꯨꯝ ꯌꯧꯔꯛꯄꯗꯨ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯄꯥꯔꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯃꯥꯅ ꯆꯔꯨ ꯈꯔꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯈꯥꯎ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯁꯦ ꯈꯥꯎ ꯃꯌꯨꯝꯁꯤ ꯄꯨꯁꯤꯟꯕꯤꯔꯝꯃꯨ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯂꯕ ꯃꯃꯥꯅ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯕꯣ? ꯑꯗꯨꯒ ꯐꯤ ꯐꯅꯦꯛ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯂꯤꯛꯂꯥꯏꯅꯨꯒꯤꯅꯤ꯫ ꯑꯩ ꯍꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ, ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯉꯥꯏꯕꯗ ꯃꯥꯗꯣ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯄꯥꯔꯤ, ꯇꯣꯛꯂꯣ, ꯆꯠꯂꯨꯔꯒꯅꯨ, ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯂꯤꯛꯂꯥꯏꯅꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯂꯤꯛꯂꯥꯏꯅꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯥꯔꯤ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏꯅꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯐꯅꯦꯛꯀ ꯐꯤꯒꯗꯨ ꯃꯈꯨꯠꯇꯒꯤ ꯂꯩꯃꯥꯏꯗ ꯇꯣꯞ ꯂꯥꯎꯅ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯣꯝꯕ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯀꯞꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯄꯥꯔꯤ, ꯌꯥꯔꯦꯗꯣ, ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯤꯛꯂꯥꯏꯅꯨꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯪꯅꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯅꯪ ꯀꯩꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ꯫ ꯏꯇꯥꯎ, ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯃꯍꯥꯛꯅ ꯑꯩꯅ ꯂꯥꯟꯃꯤ ꯑꯣꯏꯔꯒ ꯂꯥꯛꯄꯗꯣ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯇꯥꯎ꯫ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯀꯗꯥꯏꯗ ꯃꯥꯕꯨ ꯊꯤꯔꯒ ꯐꯪꯒꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯠꯇꯕꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ, ꯃꯥꯕꯨ ꯂꯦꯝꯅ ꯁꯨꯛꯊꯥ ꯊꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯣꯝꯕꯒ ꯆꯥꯎꯔꯦꯜꯒꯅ ꯃꯥꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤ, ꯉꯥꯏꯈꯣ, ꯑꯝꯇ ꯇꯞꯊꯈꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯍꯧꯖꯤꯛ ꯃꯃꯥꯇꯣꯟ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯑꯗꯨꯅꯅꯦ, ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯐꯥꯊꯈꯣ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ ꯂꯤꯛꯂꯥꯏꯅꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯐꯪꯅꯅꯕ ꯊꯤꯈꯤꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯨꯒꯗꯕ? ꯉꯥꯏꯈꯣꯁꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯍꯥꯏꯕꯗ ꯂꯤꯛꯂꯥꯏꯅꯨꯅ ꯃꯥꯡꯒꯗꯕ ꯊꯥ ꯑꯃ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯃꯃꯥꯇꯣꯟꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯊꯤꯒꯠꯇꯨꯅ ꯃꯉꯣꯟꯗ ꯋꯥꯁꯦ ꯆꯥꯎꯈꯠꯇꯨꯅ ꯍꯪꯁꯦ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯈꯥꯕ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯧꯏ ꯍꯥꯏ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯈꯥꯕ ꯀꯧꯕꯅꯤꯅ ꯈꯥꯕ ꯀꯧꯔꯝꯒꯅꯤ꯫ ꯃꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯈꯤꯁꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯈꯥꯕꯕꯨ ꯀꯣꯏꯊꯤ ꯊꯤꯗꯣꯛꯇꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕꯗ ꯂꯤꯛꯂꯥꯏꯅꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯁꯨ ꯈꯪꯂꯦ꯫ ꯃꯈꯣꯏꯗꯒꯤ ꯈꯥꯕꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯊ꯭ꯋꯥꯏꯇꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯃꯇꯥꯎ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯂꯤꯛꯂꯥꯏꯅꯨꯁꯦ ꯈꯥꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯤꯈꯤꯗꯕ ꯃꯐꯝꯁꯤ ꯎꯃꯪ ꯑꯗꯣꯝꯗ ꯈꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯎꯃꯪ ꯑꯁꯤ ꯐꯥꯎꯔꯒ ꯇꯥꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯀꯣꯅꯨꯡ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ, ꯃꯁꯤꯗꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯦꯛꯇ ꯍꯥꯏꯌꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯀꯗꯕꯁꯨ ꯂꯩꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯣꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯁꯤ꯫ ꯅꯨꯃꯤꯠ 4-5 ꯑꯗꯨꯃꯗꯤ ꯏꯇꯥꯎ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯂꯤꯛꯂꯥꯏꯅꯨꯕꯨ ꯊꯤꯃꯤꯟꯅꯔꯁꯤ ꯏꯇꯥꯎ꯫ ꯌꯥꯏꯌꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯐꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯁꯤ꯫ ꯅꯪꯁꯨ ꯏꯃꯥꯒ ꯄꯥꯕꯒ ꯋꯥꯐꯝ ꯑꯁꯦ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯂꯣ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯝꯃꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝꯗꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯋꯥꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯒꯦꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫
tongan tonganba sagaida tongan tonganba ima ipagi macha ngakta oijarabasu ajetpa asengba marup haibasidi aikhoibu hek pokminaba ichil ina omagumna oihalibani farise nangsu potha hor wakal sonthagan chak nunga do ningthina phajana chasilo liklai nu buthi bada nangi thauna nangi pangal yamna changadoini madu khalaga na hak thabak tawko adudi itaw khomba aikhoi ani su chatnanaba tawrasi hoi taw chatlasi pari aikhoi na haibudo kawgano wakhal chawtho numit adugi numidangni pari na mama amadi mapada hairai ima baba nacha liklai nu bu phangnanaba thidaba yadabani aina itaw chawrelga itaw khombaga su phajana haiduna khanarabani hayengse aikhoi liklai nu bu thiba oina konung chatpaki khongchat oina adum chatkragi maraksida mabu phangba thoklabadi imaga pabaga gi nakta pusaraki imaga pabaga na mabu ingsinbiram madudi aphaba wani ibungo ipana yai imaubu phangnanaba thiro imau phangdaba yadabani mabu phanglagane asengba achumba wari dusu khangani adugane magi phatabi mamaton ase leibak miyam changduna warakhangi hoi baba ado imadi wa amata ngangde najana haijariba wafam ase yabi ningdabra imagi pari karigi imana yaningoi imasu yani adu asukkuiba matam asida magi langla langjin amata phanglaktrabani aduna imawado hinglibra sikrabra haibisu khangde aduna ijana wana thigadawribado mai paklaroidra haiduna imana wakhal wajabani adu imawgi khongoldi liba lepa yade imana sune taibang semba mapu mangoda thawni jage imawbu phanghanbiyu haiduna ijana tawba thabakta mai pakpada oihanbiyu haina imana nijage hai adugumba wadubu haiba hongnabrani mama nangbo nang sidine ahaldi phana maoire haibabu wakhal laima tadeda ichagi wakhal sonthanaba wa nganganu ne nangbo imawdo kaishu tawrumra mafam amadane icha parina magi khongol lirakpa wana ngairamdoini ipagi pari nama sidi angawbini mana hairibase taganu ko wakhal sonthaba yade adugi saruk mama chaktu thiro ichabu chaktu pija thoklaga potha hankrasi hayeng anta chatnanaba hoi makhoi mapa thijaraage nakal amarom thaba amadi khaba watanari thaba na khaba da chaiduna hairai natte nangbu nakoktu santhi hanra haibanida wafamdu nangna haidokhrabani na hojikti laikai miyam ama hawraklaga aikhoigi ithakta kari tawrakani haiba nang khangbro ha nakal amarom nangdi atopa laikai gi mi nangi di khara sapagadoribani nani aidi kari oiho haibano asok lamna nakok yawdaba nangi dubu aise mayam jangdana halange haina tawribro phai nang phai ko adumaina nangna tawrabanina nangi sel awatbado aina sukpe piroi ine sel do pigire piroira ai kaisu hairar aigidi thawai hingawraga lori ngarang makhoi ahum changlaga aibu phuriba mayamse inena chaina phangba nate nupi su pibiba ngamdaba sel su mangba chaisu chaba inega sanga tawrubadagi aingonda kanaba kaisu leite mangjaba tani hawjikti ine su chaina khara phangzaro aidi kadai dano mulotkrani ine su haija singjarabadi lotlauge haibra natraga kari no laikai gi mina thajanaba thaba khara ta hoge haibra honabi horo yengune mase kayada mi usitribano hai nang adumainaga lotki lakhiba yaroi ko thabakse ai tomtana tawkhiba nate nangi su saruk yamna chawna yawribani adumaina tarai na hekta thokpa yaroi ko kaiwano da ine nate wafamse ine na hana hawdorokpa natro ai su liklai nu bu pamanbagi tawkhibani masida khwaidagi phatrise ine na silaga tawbani thabak ponamak ine na mabu mama ama oibagi minungsi ado bibiramlagadi masi ponamak thoamoi aina su ka henjinba ngamlaroi ine na yaduna tahonkiba natro hera khaba adudi wa ma ikai kainarakani nangna liklai nu si pami sel khara pirage loge haiba natro aduga hojikta aingonda punamak taisilakpa yaroi nachin thiba oida padaba wa nganganu ne nang madupana oiba taragasu ine na yagani haibagi mawong mataw ado aina uba phangbadagi aina su adumna haiba ngambani ine na liklai nu bu ningthina phajana nushina nachana nachadawna tawbiramladi aina wahai adumak haiba ngamkhidro aduga ine su aingondagi liklai nu gi namada sel hanjin mayam ama ka hena lawkhriba aduni aduna maral khwaidagi chawna leirise ine ne aigidi ira leite asumna ani do amana amada maral siduna khanaba haurakli yamna kana khanaraklami masidagi khabana magi asawbodu phathaba ngamlaktabadagi thababu yamna kana makhawri metpada thaba khudak aduda mathwai thakhiram thabana sangtrik sangna lemaida taraga leiba aduda ngasai makai sauramba khabadu mi paiba haurakli
Kana amata khangdre ujringai ahingi matamsu oibana khaba madugi khudongchaba adu lauraga yamna thunamak mafam adu thadokduna chenkhirami. Mathangi ayuk anganbada pari khomba amadi chaurel makhoi ahumna liklainubu thiba chatkre. Makhoi ahumna umang adugi akoibada khundariba leibaksing aduda sumthiduna lakpana liklainubu thibadi phanglamde. Hojik makhoina thidriba haibabu sana konungna leiriba leibak adu khakta ngaisilakle aduga makhoida matamsu leisilaklamde haibadi makhoina konungi lanmi oina thabak tawba yawgadaba numit adu ngasi oiraklami. Masidagi chaurelna parida hairai. Pari ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯅ ꯂꯩꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯑꯗꯨꯝ ꯊꯤꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯕ ꯂꯩꯕꯥꯛ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇ ꯃꯉꯥꯏꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯄꯥꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯤ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ ꯏꯇꯥꯎ ꯂꯤꯛꯂꯥꯏꯅꯨꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯥ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯨꯒꯗꯣꯏꯅꯣ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯐꯪꯅꯤꯁꯦ ꯅꯪꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯂꯤꯛꯂꯥꯏꯅꯨꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯃꯈꯩꯗꯤ ꯌꯧꯔꯛꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯄꯥꯔꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯤꯛꯂꯥꯏꯅꯨꯕꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯤꯛꯂꯥꯏꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯦ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯑꯁꯣꯝꯗꯅ ꯂꯤꯛꯂꯥꯏꯅꯨ ꯉꯁꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯇꯩ ꯈꯔꯒ ꯂꯩꯀꯣꯜꯒꯤ ꯂꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯗꯤ ꯂꯤꯛꯂꯥꯏꯅꯨ ꯅꯨꯄꯤ ꯈꯔꯒ ꯂꯩ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯁꯤꯗꯩꯁꯤꯗ ꯂꯩꯒ ꯊꯥꯗꯅ ꯂꯩꯔꯝꯃꯦꯗꯅ ꯂꯤꯛꯂꯥꯏꯅꯨ ꯂꯤꯛꯂꯥꯏꯅꯨ ꯅꯪ ꯊꯤꯕꯗꯅꯦ ꯑꯩꯗꯤ ꯀꯣꯅꯨꯡꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅꯒ ꯂꯩꯕ ꯁꯥꯔꯗꯅ ꯂꯩꯒ ꯊꯥꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯕꯨ ꯊꯤꯔꯤꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯅ ꯅꯍꯥꯟ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯒꯤ ꯃꯔꯝ ꯍꯥꯏꯒꯦ ꯇꯧꯔꯝꯃꯒ ꯍꯥꯏꯈꯤꯗꯕꯗꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯉꯁꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯣꯟꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯉꯁꯤ ꯀꯩꯅꯣꯝꯃ ꯍꯥꯏꯒꯗꯕ ꯂꯩ ꯀꯩ ꯋꯥꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯁꯤꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯥꯔꯣꯏ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯀꯗꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯣꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯉꯥꯡꯅꯔꯛꯏ ꯏꯆꯦ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯂꯤꯛꯂꯥꯏꯅꯨꯒꯁꯦ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯕ ꯃꯥꯟꯗ꯭ꯔꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕꯗ ꯌꯥꯗꯦꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯂꯤꯛꯂꯥꯏꯅꯨꯅꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯃꯥꯜꯂꯤ ꯃꯖꯥ ꯏꯕꯨꯡꯉꯣꯇꯅ ꯃꯥꯕꯨ ꯄꯥꯝꯖꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯣ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯄꯥꯝꯖꯔꯤꯕꯁꯦ ꯃꯥꯒꯤꯗꯤꯅꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯩꯅꯣꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯁꯨ ꯅꯠꯇꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯕꯨ ꯆꯪꯖꯐꯝꯁꯨ ꯄꯤꯕꯤꯔꯦ ꯃꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯅꯥꯒꯤ ꯗꯣꯂꯥꯏꯁꯨ ꯇꯣꯡꯍꯟꯕꯤꯒꯦ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯍꯔꯥꯎꯔꯣꯏꯗꯕ ꯅꯨꯄꯤ ꯂꯩꯄꯣꯠꯇꯦꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯂꯤꯛꯂꯥꯏꯅꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯒꯅꯤ ꯃꯥꯗꯣ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯃꯥꯅꯁꯨ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯉꯝꯃꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕ ꯂꯤꯛꯂꯥꯏꯅꯨ ꯃꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯏꯅꯨꯅ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯐꯝꯗ ꯂꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯥꯏꯔꯤꯕ ꯑꯁꯤ ꯄꯥꯔꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯈꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯊꯃꯣꯏ ꯑꯗꯨ ꯐꯥꯊꯖꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯤꯛꯂꯥꯏꯅꯨ ꯅꯪ ꯋꯥꯔꯨꯔꯅꯨ ꯅꯪꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯂꯤꯕ ꯄꯥꯔꯤꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯍꯥ ꯀꯩꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯂꯤꯛꯂꯥꯏꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯄꯥꯔꯤꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯔꯛꯀꯅꯤꯀꯣ
ꯌꯥꯎꯔꯛꯀꯅꯤ꯫ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣ꯫ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯅꯪꯅ ꯀꯞꯄꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯌꯥꯗꯕꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯤꯟꯅꯈꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯋꯥꯡ ꯈꯨꯂꯦꯟꯗ ꯃꯍꯩ ꯇꯝꯂꯨꯕ ꯂꯥꯟꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯣꯅꯨꯡꯗ ꯉꯝꯅ ꯊꯨꯡꯅꯔꯛꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯛꯅꯅꯕ ꯇꯥꯛꯄꯤꯔꯛꯏ꯫ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯣ꯫ ꯂꯤꯛꯂꯥꯏꯅꯨ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯇ꯭ꯔꯤꯉꯩ ꯂꯤꯛꯂꯥꯏꯅꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯇꯝꯅꯔꯦ꯫ ꯁꯂꯥꯏꯉꯥꯟꯕꯅ ꯇꯞꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯂꯤꯛꯂꯥꯏꯅꯨꯕꯨ ꯄꯥꯔꯤꯗ ꯁꯤꯟꯅꯈꯤꯕꯒꯤ ꯑꯌꯥꯕꯗꯨꯁꯨ ꯂꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯑꯗꯨꯒ ꯁꯂꯥꯏꯉꯥꯟꯕꯁꯨ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯁꯂꯥꯏꯉꯥꯟꯕ ꯉꯥꯏꯈꯣ, ꯏꯄꯥ ꯋꯥ ꯑꯃꯗꯤ ꯍꯪꯒꯦ꯫ ꯅꯪꯕꯨ ꯂꯤꯛꯂꯥꯏꯅꯨꯁꯤ ꯄꯥꯔꯤꯗ ꯁꯤꯟꯅꯈꯤꯕ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥ? ꯏꯆꯥꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯏꯄꯥꯅ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯗꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯂꯥꯟꯅ ꯎꯕꯤꯈ꯭ꯔꯦ꯫ ꯋꯥꯖꯔꯛꯂꯕ ꯂꯤꯛꯂꯥꯏꯅꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎꯅ ꯍꯤꯡꯈꯤꯕ ꯑꯗꯨꯅ ꯅꯆꯥꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯛꯁꯨ ꯅꯆꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯊꯃꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯕ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯏꯄꯥꯒꯤ ꯁꯂꯥꯏꯉꯥꯟꯕ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯈ꯭ꯔꯦꯗꯀꯣ ꯏꯆꯥꯗꯤ꯫ ꯅꯪꯒꯤ ꯅꯊꯃꯣꯏ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯅꯁꯥꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯁꯤꯜꯂꯤꯕꯗꯣ ꯏꯄꯥꯁꯨ ꯈꯪꯉꯤꯅꯦꯍꯦ꯫ ꯅꯪ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯀꯣ ꯏꯄꯥꯒꯤ ꯁꯂꯥꯏꯉꯥꯟꯕ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯏꯆꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯤꯔꯝꯒꯅꯤ꯫ ꯏꯆꯥꯒꯤꯁꯨ ꯃꯍꯥꯛꯅ ꯌꯥꯏꯐꯅꯕꯗꯤ ꯁꯣꯏꯗꯅ ꯁꯤꯜꯂꯛꯈꯤꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯌꯥꯎꯔꯝꯕꯅ ꯂꯤꯛꯂꯥꯏꯅꯨꯒ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯊꯦꯡꯅꯕ ꯑꯗꯨꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯅꯗꯅ ꯃꯄꯤ ꯇꯥꯅ ꯀꯞꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯄꯥꯔꯤꯅ ꯀꯞꯇꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯈꯨꯔꯨꯝꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯃꯍꯥꯛꯅ ꯄꯨꯈꯤꯅꯕꯒꯤ ꯑꯌꯥꯕꯗꯨꯁꯨ ꯂꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯂꯤꯛꯂꯥꯏꯅꯨꯒꯤꯗꯃꯛꯇ ꯃꯆꯥ ꯁꯛꯅ ꯇꯥꯡꯂꯕ ꯐꯤꯖꯣꯜ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯌꯥ ꯑꯃ ꯂꯤꯛꯂꯥꯏꯅꯨꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯁꯨ ꯂꯤꯛꯂꯥꯏꯅꯨ ꯄꯥꯔꯤꯒ ꯄꯨꯟꯅ ꯃꯔꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯂꯥꯏꯉꯥꯟꯕꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯄꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤꯔꯝꯃꯤ꯫